ꯑꯍꯥꯟꯕꯃꯛꯇꯗ ꯁꯔꯒ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕꯗ ꯊꯥꯒꯠꯆꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯌꯥꯝꯕꯨ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯒꯦ ꯇꯥꯃꯤꯟꯅꯁꯤ ꯐꯤꯂꯤꯞꯄꯤꯌꯥ ꯄꯟꯗꯨꯞ 4:6 ꯀꯔꯤꯁꯨ ꯂꯥꯡꯇꯛꯅꯒꯅꯨ ꯑꯗꯨꯕꯨ ꯃꯔꯝ ꯈꯨꯗꯤꯡꯗ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯍꯥꯏꯖꯕꯅ ꯑꯃꯁꯨꯡ ꯅꯣꯟꯖꯕꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯈꯣꯏꯒꯤ ꯅꯤꯖꯕ ꯑꯗꯨ ꯈꯪꯍꯜꯂꯨ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯥꯃꯦꯟ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒꯤ ꯁꯥꯔꯃꯣꯟ ꯑꯁꯤꯒꯤ ꯍꯤꯔꯝ ꯑꯣꯏꯅ ꯊꯝꯖꯕ ꯑꯗꯨꯗꯤ ꯂꯥꯡꯇꯛꯅꯕ ꯅꯠꯇ꯭ꯔꯒ ꯈꯣꯏꯔꯥꯡꯕ ꯍꯥꯏꯅꯁꯨ ꯊꯝꯖꯔꯦ ꯑꯗꯨꯕꯨ ꯏꯪꯂꯤꯁꯇꯗꯤ ꯋꯥꯔꯤ ꯍꯥꯏꯅ ꯊꯝꯖꯕꯅꯤ ꯃꯔꯨꯞꯁꯤꯡ ꯉꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯂꯥꯡꯇꯛꯅꯕ ꯍꯥꯏꯕꯁꯤ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯤ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ ꯂꯥꯡꯇꯛꯅꯕꯅ ꯄꯤꯛ ꯊꯜꯂꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯡꯇꯛꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯕ ꯃꯤ ꯀꯅꯥꯁꯨ ꯂꯩꯔꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯂꯥꯡꯇꯛꯅꯕ ꯅꯍꯥꯁꯤꯡꯅꯁꯨ ꯖꯣꯕ ꯅꯠꯇ꯭ꯔꯒ ꯀꯦꯔꯤꯌꯔ ꯑꯃꯒꯤ ꯈꯜꯂꯒ ꯂꯥꯡꯇꯛꯅꯕ ꯑꯗꯨꯒ ꯑꯃꯨꯛ ꯌꯨꯝ ꯄꯥꯟꯕ ꯑꯃꯁꯨꯡ ꯐ꯭ꯌꯨꯆꯔꯒꯤ ꯈꯜꯂꯒ ꯂꯥꯡꯇꯛꯅꯕ ꯑꯗꯨꯒ ꯑꯍꯜꯁꯤꯡꯅꯁꯨ ꯃꯆꯥ ꯃꯁꯨꯒꯤꯗꯃꯛ ꯂꯥꯡꯇꯛꯅꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯥ ꯃꯁꯥꯒꯤ ꯂꯥꯏꯅꯥ ꯑꯃꯗꯤ ꯑꯁꯣꯜ ꯑꯅꯥꯒꯤꯗꯃꯛ ꯑꯋꯥꯕ ꯂꯥꯡꯇꯛꯅꯕꯒꯤ ꯋꯥꯈꯜ ꯈꯟꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝꯗ ꯂꯥꯡꯇꯛꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯂꯥꯡꯇꯛꯅꯕ ꯅꯠꯇ꯭ꯔꯒ ꯈꯣꯏꯔꯥꯡꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯍꯜꯂꯤ ꯀꯔꯤ ꯊꯣꯛꯍꯜꯂꯤ ꯍꯥꯏꯕꯗꯨ ꯑꯍꯥꯟꯕꯗ ꯈꯔ ꯄꯟꯖꯒꯦ ꯑꯍꯥꯟꯕ ꯄꯣꯏꯟ ꯅꯝꯕꯔ ꯋꯥꯟꯗ ꯃꯔꯨꯞꯁꯤꯡ ꯂꯥꯡꯇꯛꯅꯕ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕꯕꯨ ꯅꯨꯡꯗꯒꯤ ꯁꯣꯟꯊꯍꯜꯂꯤ ꯑꯃꯁꯨꯡ ꯁꯤꯊꯍꯜꯂꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯃꯤꯠꯌꯦꯡꯗ ꯌꯥꯝꯅ ꯐꯖꯅ ꯎꯕ ꯑꯣꯏꯔꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯅꯨꯡꯗ ꯑꯋꯥꯕꯒꯤ ꯄꯣꯠꯂꯨꯝ ꯅꯠꯇ꯭ꯔꯒ ꯂꯥꯡꯇꯛꯅꯕꯒꯤ ꯑꯋꯥꯕꯁꯤ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏ ꯑꯗꯣ ꯇꯞꯅ ꯁꯣꯟꯊꯔꯛꯄ ꯑꯃꯗꯤ ꯑꯁꯤꯕꯒꯨꯝꯅ ꯎꯕ ꯍꯧꯔꯛꯀꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯤ ꯑꯃ ꯃꯆꯥ ꯅꯠꯇ꯭ꯔꯒ ꯑꯆꯧꯕ ꯄꯥꯝꯕꯤ ꯑꯣꯏꯔꯕꯁꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯕ ꯑꯣꯏꯔꯕꯁꯨ ꯄꯥꯝꯕꯤꯗꯨꯒꯤ ꯅꯨꯡꯗ ꯃꯔꯥꯗ ꯇꯤꯟꯅ ꯆꯥꯔꯕꯗꯤ ꯄꯥꯝꯕꯤꯗꯣ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯅꯥ ꯀꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯤꯕ ꯄꯥꯝꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯅ ꯑꯋꯥ ꯄꯣꯠꯂꯨꯝ ꯄꯨꯕ ꯂꯥꯡꯇꯛꯅꯕ ꯑꯁꯤꯅ ꯃꯤꯑꯣꯏꯕꯕꯨ ꯅꯨꯡꯗꯒꯤ ꯑꯁꯨꯝ ꯀꯔꯤꯁꯨ ꯅꯠꯇꯕ ꯅꯠꯇ꯭ꯔꯒ ꯑꯁꯣꯟꯕ ꯑꯃꯒꯨꯝꯅ ꯑꯣꯏꯍꯟꯕꯅꯤ ꯅꯝꯕꯔ 2ꯗꯗꯤ ꯂꯥꯡꯇꯛꯅꯕ ꯅꯠꯇ꯭ꯔꯒ ꯈꯣꯏꯔꯥꯡꯕ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕꯕꯨ ꯏꯁꯣꯔꯗ ꯊꯥꯖꯍꯟꯗꯦ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯅꯠꯇ꯭ꯔꯒ ꯂꯥꯡꯇꯛꯅꯕ ꯑꯅꯤ ꯑꯁꯤꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯣꯏꯕ ꯇꯥꯕꯅꯤ ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯂꯥꯡꯇꯛꯅꯕ ꯅꯠꯇ꯭ꯔꯒ ꯈꯣꯏꯔꯥꯡꯕ ꯍꯥꯏꯕꯁꯤ ꯑꯣꯏꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯒꯤꯗꯃꯛ ꯑꯋꯥ ꯄꯣꯠꯂꯨꯝ ꯄꯨꯕ ꯂꯥꯡꯇꯛꯅꯕꯁꯤꯅ ꯏꯁꯣꯔꯗ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯄꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯋꯥꯏ ꯂꯥꯡꯇꯛꯅꯕꯅ ꯊꯜꯂꯤ ꯍꯦ ꯏꯁꯣꯔ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯑꯩꯒꯤ ꯅꯤꯠ ꯑꯣꯏꯕ ꯃꯌꯥꯝ ꯑꯁꯤꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕు ꯊꯥꯖꯕ ꯉꯝꯗꯦ ꯆꯤꯡꯅꯩ ꯂꯥꯡꯇꯛꯅꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯁꯤꯒꯤ ꯂꯥꯡꯇꯛꯅꯕꯁꯤ ꯀꯔꯝꯅ ꯀꯣꯛꯀꯗꯒꯦ ꯈꯟꯗꯨꯅ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯋꯥꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯊꯥꯖꯕꯗꯒꯤ ꯁꯣꯟꯊꯔꯤ ꯁꯤꯡꯂꯨꯞꯇꯒꯤ ꯂꯥꯞꯊꯣꯛꯂꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯂꯥꯡꯇꯛꯅꯕꯅ ꯊꯜꯂꯤ ꯑꯗꯨꯒ ꯂꯥꯡꯇꯛꯅꯗꯨꯅꯇ ꯑꯁꯨꯝ ꯂꯩ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯂꯥꯡꯇꯛꯅꯕꯗꯣ ꯑꯁꯨꯝ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯅꯤ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯍꯥꯏꯖꯔꯕꯁꯨ ꯑꯋꯥꯕꯗꯨꯇ ꯑꯗꯨꯝ ꯎꯕ ꯃꯗꯨꯇ ꯈꯟꯗꯨꯅ ꯂꯩꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯖꯕ ꯃꯇꯝ ꯑꯗꯨꯗ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯀꯞꯆꯕ ꯅꯠꯇꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯋꯥꯕ ꯂꯥꯡꯇꯛꯅꯕ ꯈꯣꯏꯔꯥꯡꯕꯗꯨꯅ ꯍꯦꯟꯖꯤꯟꯈꯤꯗꯨꯅ ꯀꯞꯆꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯄꯣꯏꯟ ꯅꯝꯕꯔ 3 ꯑꯍꯨꯝꯁꯨꯕ ꯄꯣꯏꯟꯗꯗꯤ ꯂꯥꯡꯇꯛꯅꯕꯁꯤꯅ ꯑꯩꯈꯣꯏꯕꯨ ꯊꯋꯥꯏꯒꯤ ꯃꯍꯩ ꯄꯥꯜꯍꯟꯗꯦ ꯃꯔꯨꯞꯁꯤꯡ ꯑꯩꯈꯣꯏꯗꯒꯤ ꯏꯁꯣꯔꯅ ꯄꯥꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯏꯇꯠ
ꯇꯠꯇꯅ ꯂꯩꯕꯁꯤꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯅꯤꯅꯤꯡꯕ ꯅꯤꯕꯗ ꯃꯗꯨ ꯑꯩꯈꯣꯏꯗ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯅꯤ ꯖꯣꯟ 15:7ꯗ ꯑꯗꯨꯅ ꯑꯋꯥꯕꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯂꯥꯡꯇꯛꯅꯕꯁꯤꯅ ꯑꯩꯈꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯕꯥꯏꯕꯜ ꯄꯥꯔꯁꯨ ꯆꯔꯆ ꯀꯥꯔꯁꯨ ꯇꯥꯏꯠ ꯄꯤꯔꯁꯨ ꯁꯤꯡꯂꯨꯞꯇ ꯊꯋꯥꯏ ꯌꯥꯎꯔꯁꯨ ꯑꯩꯈꯣꯏꯗꯒꯤ ꯊꯋꯥꯏꯒꯤ ꯃꯍꯩꯗꯤ ꯀꯌꯥ ꯎꯕ ꯐꯪꯂꯣꯏ ꯑꯗꯨꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯇꯤꯡꯈꯪ ꯃꯔꯛꯇ ꯍꯨꯟꯕ ꯃꯍꯥꯛ ꯑꯗꯨꯅ ꯋꯥꯄꯥꯎ ꯑꯗꯨ ꯇꯥꯏ ꯑꯗꯨꯒ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨꯡ ꯂꯟꯒꯤ ꯂꯧꯅꯝꯅ ꯋꯥꯄꯥꯎ ꯑꯗꯨ ꯅꯝꯍꯠꯇꯨꯅ ꯃꯍꯥꯛ ꯃꯍꯩ ꯌꯥꯟꯗꯕ ꯑꯣꯏꯔꯛꯏ ꯃꯊꯤ 16:12ꯗ ꯃꯁꯤꯗ ꯇꯤꯡꯈꯪ ꯍꯥꯏꯔꯤꯕꯁꯦ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏ ꯌꯦꯠꯇ ꯊꯥꯖꯗꯕꯁꯤꯡ ꯉꯥꯛꯇꯅꯤ ꯏꯁꯣꯔ ꯈꯪꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕ ꯇꯤꯡꯈꯪ ꯃꯌꯥꯝꯅ ꯌꯣꯝꯁꯤꯜꯂꯒ ꯀꯣꯏꯁꯤꯜꯂꯒ ꯑꯩꯈꯣꯏ ꯑꯁꯦ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯧ ꯃꯈꯣꯏꯒ ꯃꯥꯟꯅꯅꯕ ꯑꯩꯈꯣꯏꯁꯨ ꯇꯧꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯤ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯄꯗꯒꯤꯗꯤ ꯏꯇꯣꯝꯇ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯄꯗꯨꯅ ꯍꯦꯟꯅ ꯌꯥꯏꯐꯕꯅꯤ ꯈꯟꯁꯤ ꯃꯔꯝꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨꯡ ꯂꯟꯒꯤ ꯂꯧꯅꯝꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯦ ꯅꯝꯍꯠꯄꯅꯤ ꯂꯣꯠꯀꯤ ꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡꯁꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨꯡ ꯂꯟꯒꯤ ꯂꯧꯅꯝꯅ ꯊꯨꯝꯒꯤ ꯃꯄꯩ ꯑꯣꯟꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯋꯥꯔꯨꯕ ꯂꯥꯡꯇꯛꯅꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯪ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯄꯥ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯈꯟꯕꯤ ꯃꯇꯝ ꯄꯨꯝꯕꯗ ꯏꯅꯥꯛ ꯈꯨꯟꯅꯤꯡꯕꯒꯤ ꯁꯦꯜ ꯇꯥꯟꯕꯒꯤ ꯋꯥꯈꯜꯇꯃꯛ ꯈꯜꯂꯒꯗꯤ ꯋꯥꯍꯩꯕꯨ ꯅꯝꯍꯠꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯒꯤ ꯂꯥꯡꯇꯛꯅꯕꯁꯤꯅ ꯑꯁꯨꯝ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯒꯗꯤ ꯆꯍꯤ 90-50 ꯆꯨꯞꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯛꯂꯕꯁꯨ ꯑꯩꯈꯣꯏꯗꯒꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯃꯍꯩ ꯑꯗꯨꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯎꯕ ꯐꯪꯂꯣꯏ ꯅꯝꯕꯔ 4 ꯃꯔꯤꯁꯨꯕꯗꯗꯤ ꯂꯥꯡꯇꯛꯅꯕꯁꯤꯅ ꯑꯩꯈꯣꯏ ꯁꯦꯡꯗꯕ ꯑꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤ ꯅꯨꯡꯁꯤꯖꯔꯕ ꯑꯣꯖꯥꯁꯤꯡ ꯃꯔꯨꯞꯁꯤꯡ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯑꯁꯦꯡꯕ ꯑꯣꯏꯅꯅꯕ ꯀꯧꯊꯣꯛꯄꯅꯤ ꯑꯩꯈꯣꯏꯅꯗꯤ ꯈꯜꯂꯤ ꯑꯩꯅ ꯃꯤ ꯍꯥꯠꯇꯦ ꯍꯨꯔꯥꯟꯗꯦ ꯆꯤꯟ ꯊꯤꯗꯦ ꯑꯔꯥꯟꯕ ꯁꯥꯈꯤ ꯄꯤꯗꯦ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯆꯔꯝꯒꯅꯤ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯋꯥꯕ ꯂꯥꯡꯇꯛꯅꯕ ꯄꯨꯟꯁꯤ ꯑꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯁꯦꯡꯍꯟꯗꯦ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯃꯁꯤ ꯃꯥꯔꯛ 8:9ꯒꯤ ꯄꯗ 10 ꯑꯁꯤ ꯄꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯥꯔꯛ 8:9 ꯄꯗ 10ꯗꯒꯤꯅ 12 ꯐꯥꯎꯕꯁꯤꯗ ꯎꯕꯅꯤ ꯃꯁꯤꯗ ꯍꯥꯏꯕꯁꯤ ꯏꯕꯨꯡꯉꯣꯅ ꯍꯥꯏ ꯃꯤ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕ ꯑꯗꯨꯅ ꯃꯤ ꯑꯗꯨꯕꯨ ꯃꯥꯡꯍꯜꯂꯤ ꯃꯔꯝꯗꯤ ꯃꯅꯨꯡꯗꯒꯤ ꯍꯥꯏꯕꯗꯤ ꯃꯤꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯗꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯁꯤꯗ ꯍꯥꯏꯕꯁꯤ इहान हानबदा जिसुना हाइबसे पुकनिंगदगी फत्तबा वाखल मसे नुंगदगी थोकलगिबनी अदुना हारिबा मयामसिना अखोइबु सेंगहंदे अखोइना ईश्वरना पामदबा करी करी खल्ली करी करी पामी अखोइना खल्लिबा पामलिबदुगी मरमना अखोइबु सेंगहंदे हाइबसी अखोइ खंथमिनसी अदुना पुकनिंग लांगतकनबासिना अखोइसे ईश्वरगी मांगदा सेंगहंदे मांगहल्ली हाइबसे मुन्ना वाखल अखोइ खंथसी मंगा सुबददी लांगतकनबासिना प्रभुना अमुक हन लेंगलकपदा अखोइना अवाबा ओइबा याय अखोइना खंगी मदुदी बाइबल की अरोइबदा हाइजबसे हे प्रभु थुना लेंगबिरबु हाइना हाइबसिनी अखोइ अयाम्बा मीसिंगनदी जिसुना अमुक हन लेंगबिरकपसे पामी अदुबु तसेंगनमक प्रभु जिसुना ngasimak lenglakpa taragadi अखोइगी लांगतकनबासिगी मरमना अवाबा अमा ओइबा याबनी अखोइनदी प्रभुगा उननबगीदमक अखोइ थौरांग तौरे हाइना खनबा याय अदुबु लांगतकनबासिगी मरमना अखोइ अवाबदा ताबा याय हाइबसिदी अखोइ कया खन्नदे अदुना बाइबलना हाइरी लुक पंदुप कुनमाथोइगी लुक पंदुप कुनमाथोइगी 33 असिदा करि हाइगेबु तौइगुम्बा सुंग चाकमौबना यु ngaubana amasung mipal asigi langtaknabana nakhoigi thamoi lumthahandanaba amasung numit adu langgumna nakhoigi nathakta khanghoudana laktanaba nakhoi nasana sajel tawjau masina tai madudi hojiki matam sida mi ayambadi prabhugi dama khanbagi matam leitre asengba punsigi maramda khannaba sangdre taibang panbagi oiba mayam asigi maramna langtaknabana mi singi pukningda pikthalle aduna aikoina langtaknaduna yungauduna chaduna thakduna koiduna langduna sel tanduna masi sing asida langtaknaduna leiringaida
खंहौदना प्रभुगी नुमितु लांगुमना अखोगी थक्ता लाक्तनबा साजिल तौदुना चेक्सिनबा ताई अदुना सिंगलुप की थबक मचा मचा दा थाजबा याबा ओइदुना करिसु नत्ते हना खल्लिबा ईश्वर की वही मचा मचा सिंग अदुदा थाजबा याबा ओइदुना प्रभुना लेंगलकपदा इचानुपा इचानुपी नंगदी याई फबनी हाइना हाइबिननबा लांगतकनबा पुंबा इबुंगो मांगोंदा अखोई लंगसिनसी अदुना मथंग असिददी ईश्वर की वहीदगी अवाब लांगतकनबसे कोकपा याबा लंबिसिंग अदो अखोई येंगसी अहानबा पीटर पंदु मंगागी पद तरुक तरेत असिदा येंगसी मरम अदुना ईश्वरना मतम चाना नखोइबु चावहनबिनबा इबुंगो महाकी पांगनबा खुदकी मखादा नोलुकचौ नखोइगी लांगतकनबा पुमनमक इबुंगो मांगोंदा पुमलंग लंगसिल्लु मरमदि इबुंगो महाकना नखोइगी दमक निंगबी मसिद हाइबसी ईश्वरना मतम चाना चावहनबिगनी हाइबी असुमना हाइरी अखोइगी इरक्ता मियोय कया क्याना प्रार्थना तौरी अदुबु मदुगी पाउखुम फंगदे हाइदुना ईश्वरदा वारौबा नत्रगा कंप्लेन तौबा याउरी मीसिंगना हाइनरी प्रार्थना की पाउखुम गाइबसे यामना वाई यामना तप्पी हाइना खल्ली अदुबु अखोइगी ईश्वरदी यामना हाथु हाथुबसु तौदे अदु यामना तप्पसु तौदे अदु करिगुम्बा वाफम अमत्तदा थेंगबसु लैते मांगना तौबा तौबा थबक पुमनमक मतम चाना चाना तौई मसीननी महांगना मतम चाना चाहनबिगनी हाइना हाइबसी अदुना अखोइना खंगदबदी अखोइना हाइजबा खुदिंगमकी पाउखुमदो पीननबा महांगना अकक्नबा चप चाबा मतम अमा लेपीदुना थमख्रबनी असिननी शास्त्रना लांगतकनबा पुमनमक इबुंगो मांगोदा लंगसिल्लु मरमदी महांगना नखोइगिदमक निंगबी हाइना हाइबसी मरुपसिंग ताइबंग पानासिदा कनानासु कनागुम्बा अमबु खनबीदबनी नुंगसीदबनी ngasi nahakpu kanagumba amana khanbiramba yai nungsidamba yai adubu hayeng amuk nahakpu thadokkhini nahaki nafamdagi kanaba oijaba phangliba makhai nahakpu khanbigani nahakpu ningsingani masigi matungdadi nahaki maramda karisu khanbiroi ningsingloi kauthokkhini mahaki punsida atopa mi ama amuk changduna tinaba hoduna chatminakhini aduna kanana su nahaki maramda khanbidabani haibase aina haija ningbani adubu asengba mapu ibungo ipa ishor asinadi ahing nungthil naidana mahangna aikhoi damak ningbi aikhoi bu mahangna khalli singlup ki damak mahangna ningbi masing thingamdraba mi singi marak asida kanagumba mioi ama khaktagi prarthana gi damak mahangna malemda lengthabirakpa mapu ibungo ni aduna aikhoi bu chawhanbinabai damak ishor gi matam ama leiri aduga mahangna aikhoi gi damak ningbi haibase aikhoi matam chupada ningsingsi aikhoi isana langtakna jaduna karisu kanati aduna sarga malem gi mapu oriba mahangna aikhoi gi damak ningbi ba khanbiri ba sina okle haina masi aikhoi khansi maram masina langtakna ba pumba ibungo mahaki mafamda sinasi aina pugadaba polum aigi oiba saruk amatta aikhoi thamloisi Bible asida maming chatlaba mioi kaya kayana langtakna khibagi matangda yauri aikoina ningthau David ki matangda yengsi David ningthau matik magun leiba mathauna leiba ningthau ni lanpham kaya ishorna mahapu mai pankhi adubu David na laisolisi number 65 gi ani asida mangna haibani aingonda pukning changbiu amasung aigi wa tabiu aigi wakatchabada aina tengthai amasung law khongi mapu ibungobu masak seng na khangliba David ni mahaksu langtakna don tengthai khoirangi amasung law khongi ana hairi mahaki yeknabana mahakpu ki halli noknari ana hairi mahaki pukning da nungda yamna wai ana hairi sibagi akiba ithakta tare mi singna phattaba ta ngangnei akiba na thumhalle asigumba langtaknaba mayam asina ibu wahalle ana magna haibani asumna Magna Ishorda asum hajaduna wakatjaduna leidinge magna paukhum phangkhibani sam number 65 asigi pada kuni thoyasida magna amuk asumna hairi nahaki polumdo mapu ibungoda langsillu magna nahakpu ngaktuna thambini magna dharma chenba mi singbu kaidau ngaidasu
ꯂꯦꯡꯍꯜꯂꯣꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯃꯔꯨꯞꯁꯤꯡꯗ ꯑꯣꯖꯥꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯥꯝ ꯅꯝꯕꯔ 55ꯁꯦ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯄꯟꯖꯅꯤꯡꯉꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯡꯇꯛꯅꯕ ꯍꯥꯏꯕꯁꯤꯗꯤ ꯂꯩꯒꯅꯤ꯫ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯃꯁꯤꯗꯤ ꯑꯁꯨꯝ ꯑꯩꯈꯣꯏ ꯊꯦꯡꯅꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯂꯦꯡꯗꯅ ꯂꯩꯔꯒꯗꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯂꯥꯡꯇꯛꯅꯕꯗꯨ ꯀꯣꯛꯅꯅꯕ ꯂꯝꯕꯤꯗꯣ ꯄ꯭ꯔꯚꯨꯗꯒꯤ ꯑꯩꯈꯣꯏꯅ ꯐꯪꯒꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯍꯦꯛꯇ ꯊꯥꯗꯣꯛꯄꯤꯗꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯑꯗꯨꯗꯒꯤ ꯂꯥꯟꯊꯣꯛꯄꯤꯕ ꯉꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯕ ꯂꯥꯡꯇꯛꯅꯔꯕ ꯃꯇꯝꯗ ꯁꯥꯝ ꯅꯝꯕꯔ 94ꯒꯤ 19 ꯃꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤ꯫ ꯈꯣꯏꯔꯥꯡꯕ ꯑꯃꯗꯤ ꯋꯥꯔꯕ ꯃꯇꯝꯗ ꯏꯕꯨꯡꯉꯣꯅ ꯅꯅꯥꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥꯕ ꯂꯥꯡꯇꯛꯅꯕ ꯄꯨꯝꯕꯁꯤꯕꯨ ꯖꯣꯏ ꯇꯧꯕ ꯉꯝꯕꯗꯤ ꯏꯁꯣꯔꯅ ꯊꯦꯝꯖꯤꯟꯕꯤꯕ ꯑꯁꯤꯅꯤ, ꯃꯍꯥꯛꯀꯤ ꯏꯪꯊꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯏꯁꯣꯔꯗ ꯏꯪꯊꯕꯁꯦ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯖꯁꯤ꯫ ꯃꯔꯝꯗꯤ ꯖꯤꯁꯨꯗꯤ ꯏꯪꯊꯕꯒꯤ ꯍꯧꯔꯛꯐꯝꯅꯤ꯫ ꯑꯗꯨꯅ ꯍꯔꯥꯎꯕ ꯏꯪꯊꯕ ꯍꯥꯏꯕꯁꯤꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈꯛꯇꯗꯒꯤꯅꯤ꯫ ꯃꯊꯪ ꯑꯁꯤꯗꯗꯤ ꯖꯤꯁꯨꯅ ꯀꯔꯝꯕ ꯋꯥꯐꯝꯗ ꯂꯥꯡꯇꯛꯅꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕꯅꯣ ꯃꯗꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯁꯤ꯫ ꯑꯗꯨꯕꯨ ꯕꯥꯏꯕꯜꯅ ꯋꯥꯒꯅꯨ ꯂꯥꯡꯇꯛꯅꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯅ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯂꯥꯡꯇꯛꯅꯕꯒꯨꯝꯅ ꯇꯧꯏ꯫ ꯑꯥꯗꯥꯝ ꯑꯦꯕꯤꯗ ꯆꯥꯒꯅꯨ ꯍꯥꯏꯈꯤꯕ ꯍꯩ ꯑꯗꯨ ꯃꯈꯣꯏꯅ ꯍꯦꯛꯇ ꯆꯥꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯗ ꯇꯧꯒꯅꯨ ꯍꯥꯏꯕꯗꯨꯅ ꯃꯗꯨꯅ ꯍꯦꯟꯅ ꯇꯧꯅꯤꯡꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡꯅꯤ꯫ ꯃꯊꯤ ꯄꯟꯗꯨꯞ 3:25ꯗ ꯍꯥꯏꯔꯤ, ꯆꯥꯅꯕ ꯊꯛꯅꯕ ꯑꯃꯗꯤ ꯁꯦꯠꯅꯕꯒꯤꯗꯃꯛ ꯂꯥꯡꯇꯛꯅꯒꯅꯨ, ꯃꯔꯝꯗꯤ ꯊꯋꯥꯏꯅ ꯆꯥꯅꯕ ꯊꯛꯅꯕꯗꯒꯤ ꯑꯗꯨꯒ ꯍꯛꯆꯥꯡꯅ ꯁꯦꯠꯅꯕꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯅ ꯇꯥꯛꯄꯤ꯫ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯅꯗꯤ ꯆꯥꯅꯕ ꯁꯦꯠꯅꯕ ꯑꯃꯗꯤ ꯂꯩꯅꯕ ꯌꯨꯝ ꯑꯁꯦ ꯕꯦꯁꯤꯛ ꯅꯤꯗꯅꯤ ꯍꯥꯏꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯕꯥꯏꯕꯜ ꯑꯁꯤꯅꯗꯤ ꯂꯩꯅꯕ ꯌꯨꯝꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯆꯥꯅꯕ ꯑꯃꯗꯤ ꯁꯦꯠꯅꯕ ꯂꯩꯔꯕꯗꯤ ꯃꯗꯨꯗ ꯄꯦꯟꯊꯣꯛꯎ ꯍꯥꯏꯅ ꯇꯥꯛꯏ꯫ ꯇꯥꯏꯕꯪꯄꯥꯟꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯄꯨꯝꯅꯃꯛ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯈꯪꯕꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯀꯟꯗꯤꯁꯟ, ꯑꯩꯒꯤ ꯐꯤꯕꯝ ꯈꯨꯗꯤꯡꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄꯁꯦ ꯃꯁꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯅꯤ꯫ ꯏꯖꯔꯦꯜꯁꯤꯡꯅꯁꯨ ꯆꯥꯅꯕ ꯊꯛꯅꯕꯒꯤ ꯃꯇꯥꯡꯗ ꯂꯥꯡꯇꯛꯅꯈꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯃꯧꯁꯤꯒꯤ ꯃꯊꯛꯇ ꯃꯨꯔꯨꯝ ꯁꯣꯟꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯤꯅꯥꯏ ꯑꯣꯏꯔꯝꯕ ꯏꯖꯤꯞ ꯂꯩꯕꯥꯛꯄꯨ ꯃꯈꯣꯏꯅ ꯊꯥꯒꯠꯈꯤ꯫ ꯃꯈꯣꯏꯅ ꯏꯖꯤꯞꯇ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯏꯁꯣꯔꯅ ꯀꯟꯕꯤꯔꯛꯈꯤꯕ ꯑꯗꯨꯗ ꯏꯁꯣꯔꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯇꯦ, ꯍꯦꯟꯅ ꯑꯗꯨꯝ ꯃꯔꯥꯜ ꯁꯤꯈꯤꯕꯅꯤ꯫ ꯏꯖꯤꯞꯇꯗꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯦ, ꯑꯁꯤꯗꯗꯤ ꯑꯩꯈꯣꯏ ꯆꯥꯗ ꯊꯛꯇꯅ ꯁꯤꯗꯣꯔꯦ ꯍꯥꯏꯅ ꯃꯈꯣꯏ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯈꯣꯏꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯖꯤꯁꯨꯅ ꯀꯟꯕꯤꯔꯤꯕ ꯃꯍꯥꯛꯀꯤ ꯀꯟꯕꯤꯕ ꯐꯪꯕꯁꯤꯗ ꯑꯩꯈꯣꯏ ꯍꯔꯥꯎꯕ ꯉꯝꯗꯦ, ꯑꯩꯈꯣꯏ ꯄꯦꯟꯊꯣꯛꯄ ꯉꯝꯗꯦ꯫ ꯑꯗꯨꯅ ꯑꯅꯧꯕ ꯋꯥꯂꯦꯞꯅꯕ ꯑꯁꯤꯗ ꯖꯤꯁꯨꯅ ꯍꯥꯏꯔꯤ, ꯆꯥꯅꯕ ꯊꯛꯅꯕ ꯑꯃꯗꯤ ꯁꯦꯠꯅꯕꯒꯤꯗꯃꯛ ꯂꯥꯡꯇꯛꯅꯒꯅꯨ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯡꯇꯛꯅꯕ ꯍꯥꯏꯕꯁꯦ ꯖꯤꯁꯨꯕꯨ ꯊꯥꯖꯗꯦ ꯍꯥꯏꯅ ꯎꯠꯄꯅꯤ꯫ ꯑꯩꯈꯣꯏꯅꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯚꯨꯗ ꯅꯣꯡꯃꯒꯤ ꯑꯣꯛꯅꯕ ꯆꯤꯟꯖꯥꯛ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤ꯫ ꯆꯤꯟꯖꯥꯛ ꯍꯥꯏꯕꯁꯤꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯌꯥꯎꯔꯕꯅꯤ꯫ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛꯁꯨ ꯐꯤꯖꯦꯠꯁꯨ ꯌꯥꯎꯔꯕꯅꯤ꯫ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯁꯤꯅꯤ꯫ ꯁꯔꯒ ꯃꯥꯂꯦꯝ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯦꯝꯕꯤ ꯁꯥꯕꯤꯔꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣꯗꯣ ꯃꯍꯥꯛꯅꯤ꯫ ꯃꯍꯥꯛ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯦꯂꯥꯏꯖꯥꯒꯤ ꯆꯥꯅꯕꯒꯤꯗꯃꯛ ꯀ꯭ꯋꯥꯛꯄꯨ ꯁꯤꯖꯤꯟꯅꯗꯨꯅ ꯏꯁꯣꯔꯅ ꯑꯦꯂꯥꯏꯖꯥꯒꯤ ꯆꯥꯅꯕꯒꯤꯗꯃꯛ ꯆꯤꯟꯖꯥꯛ ꯄꯨꯍꯜꯂꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗꯁꯨ ꯆꯥꯅꯕ ꯊꯛꯅꯕ ꯂꯩꯇ꯭ꯔꯕꯗ ꯁꯦꯔꯦꯐꯥꯠꯀꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯃꯐꯝꯗ ꯊꯥꯗꯨꯅ ꯑꯦꯂꯥꯏꯖꯥꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯋꯥꯠꯍꯟꯈꯤꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣꯗꯤ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯁꯤꯟꯕꯤꯕ ꯂꯥꯡꯕꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣই ꯂꯥꯡꯇꯛꯅꯔꯣꯏꯁꯤ ꯍꯥꯏꯕꯁꯦ ꯃꯔꯨꯞꯁꯤꯡꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯅꯤ꯫ ꯑꯁꯤ ꯐꯥꯎꯕꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯃꯤꯟꯅꯈ꯭ꯔꯕꯁꯤꯡ ꯑꯁꯦ ꯑꯍꯥꯟꯕꯗꯗꯤ ꯂꯥꯡꯇꯛꯅꯔꯣꯏꯗꯕꯅꯤ꯫ ꯂꯥꯡꯇꯛꯅꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯑꯋꯥꯕ ꯅꯪꯕ ꯌꯥꯏ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯒꯤ ꯂꯥꯡꯇꯛꯅꯕ ꯅꯠꯇ꯭ꯔꯒ ꯈꯣꯏꯔꯥꯡꯕꯁꯦ ꯀꯣꯛꯄ ꯌꯥꯕꯁꯤꯡ꯫ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗꯗꯤ ꯖꯤꯁꯨꯅ ꯂꯥꯡꯇꯛꯅꯗꯅꯕꯒꯤ ꯃꯇꯥꯡꯗ ꯇꯥꯛꯄꯤꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯥꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ
mi kharadi aina pungning wadaba langtaknadaba si yamna phare haina lowba yabani mi kharadi imung manungi damak macha singi damakta singlup ki damakta karimata wakhal khandaba langtaknadaba lei makhoina aidi pungning wadaba langtaknadaba mi ni haibase mi singda takchaningi tasengbadi makhoi adudi daita lowningdaba mi singni imung manungi polum poningdaba singlupki polum poningdaba mi ni ꯑꯩꯈꯣꯏꯅ ꯈꯟꯊꯒꯗꯧꯕꯗꯤ ꯃꯐꯝ ꯑꯃꯗ ꯂꯥꯡꯇꯛꯅꯒꯅꯨ ꯍꯥꯏꯗꯨꯅ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯔꯕꯁꯨ ꯃꯐꯝ ꯑꯃꯗꯗꯤ ꯂꯥꯡꯇꯛꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤ ꯐꯖꯅ ꯋꯥꯈꯜ ꯈꯟꯊꯗꯨꯅ ꯄꯨꯛꯅꯤꯡ ꯋꯥꯒꯗꯕ ꯂꯥꯡꯇꯛꯅꯒꯗꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯔꯅꯥꯏꯒꯤ ꯑꯣꯏꯕꯇ ꯌꯦꯡꯂꯣꯏꯗꯕꯅꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒꯤꯗꯃꯛ ꯌꯦꯡꯒꯗꯕꯅꯤ ꯐꯤꯂꯤꯄꯤꯌꯥ 2:3ꯗ ꯃꯁꯤꯗ ꯍꯥꯏꯔꯤ ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯏꯁꯥ ꯏꯁꯥꯒꯤꯗ ꯈꯟꯕ ꯅꯠꯇꯅ ꯑꯇꯣꯞꯄꯒꯤ ꯐꯅꯕꯒꯤꯗꯃꯛꯁꯨ ꯈꯟꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯑꯇꯣꯞꯄ ꯃꯤ ꯑꯁꯦ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯠꯇ꯭ꯔꯒ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯅꯠꯇ꯭ꯔꯒ ꯊꯥꯖꯕ ꯃꯤꯁꯤꯡꯒꯤꯁꯨ ꯁꯤꯡꯂꯨꯞꯀꯤꯁꯨ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯒꯤ ꯐꯅꯅꯕ ꯀꯥꯟꯅꯅꯕꯇ ꯈꯟꯗꯨꯅ ꯂꯥꯡꯇꯛꯅꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯁꯨ ꯐꯅꯅꯕ ꯄꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯅꯕ ꯇꯥꯛꯄꯤꯕꯅꯤ ꯑꯗꯨꯅ ꯄꯣꯜꯅ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯔꯕꯗ ꯐꯤꯂꯤꯄꯤꯌꯥꯁꯤꯡꯒꯤ ꯈꯟꯕꯗ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕꯒꯤ ꯃꯔꯝꯅ ꯃꯍꯥꯛꯀ ꯄꯨꯛꯅꯤꯡ ꯃꯥꯟꯅꯕ ꯇꯤꯃꯣꯊꯤꯕꯨ ꯐꯤꯂꯤꯄꯤꯌꯥꯁꯤꯡꯗ ꯊꯥꯕꯅꯤ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯊꯋꯥꯏꯗ ꯌꯣꯛ ꯊꯥꯛꯄꯤꯅꯅꯕ ꯃꯈꯣꯏꯒꯤꯗꯃꯛ ꯈꯟꯕꯤꯅꯅꯕ ꯊꯥꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯁꯤꯡꯂꯨꯞꯀꯤꯗꯃꯛ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛ ꯌꯥꯝꯅ ꯂꯥꯡꯇꯛꯅꯕ ꯐꯖꯅ ꯈꯟꯕꯤꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯕ ꯇꯥꯏ ꯑꯁꯨꯝꯅ ꯕꯥꯏꯕꯜ ꯑꯁꯤꯅ ꯑꯐꯕꯒꯤꯗꯃꯛ ꯂꯥꯡꯇꯛꯅꯕ ꯑꯃꯁꯨꯡ ꯐꯠꯇꯕꯗ ꯂꯥꯡꯇꯛꯅꯕꯒꯤ ꯃꯇꯥꯡꯗ ꯁꯦꯡꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯤ 이브리아 판독 10기 pada 13 asida ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯑꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯑꯐꯕ ꯊꯕꯛꯂꯣꯝꯗ ꯏꯆꯪ ꯊꯧꯍꯟꯅꯅꯕ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯧꯅꯁꯤ ꯃꯁꯤꯗꯁꯨ ꯅꯨꯡꯁꯤꯕꯗ ꯑꯐꯕ ꯊꯕꯛꯇ ꯏꯆꯪ ꯊꯧꯍꯟꯅꯅꯕ ꯑꯃꯅ ꯑꯃꯒꯤꯗꯃꯛ ꯋꯥꯈꯜ ꯇꯧꯋꯥꯏꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯈꯔꯗꯤ ꯑꯃꯅ ꯑꯃꯒꯤ ꯐꯠꯇꯕꯇ ꯇꯧꯅꯅꯕ ꯐꯠꯇꯕꯇ ꯉꯥꯡꯅꯅꯕ ꯈꯟꯕꯁꯨ ꯌꯥꯎꯔꯤꯕꯅꯤ aduna aroiba oina Philippians 3:3 ase amuktaga taminasi karisu langtaknaganu adubu maram khudingda thagatpaga loinana haijabana amasung nonjabana ishorgi mafamda nakhoigi nijan nijaba du khanghallu ichilinaw sing masida haibase ngasaidagi haikraba wahi mayam asigi waroisin conclusion ni haina haiba yare asumna tawragadi aikogi pukningda ishorgi oiba jesu kristagi oiba ingthabado lakani haibase aina ngasigi numit asida thamjaningba wafam aduni tamina kharaba wahising asina aikoi mayamgi mathakta ibungona nahonana bor thaujan biba oirasanu amen.